अहानबदा मरुओइबा पाव मणिपुर की ओरिबा सिचुएशन असी लाक्सिनबा ngamdaba सेंट्रल फोर्स लौथोकपिरो हाइना एमएलए आरके इमोना यूनियन होम मिनिस्टर अमित शाह दा तक्सनख्रे मिचम प्रजा की मथक्ता चथरखिबा अटैक टेररिज्म की थौंग हाइना चीफ मिनिस्टर नोंथोमा बिरेना फोंदोरकली अमदी इंडियन बांग्लादेश बॉर्डर द नुपी मचा अमा असिबा हक्चांग लेरमले हारि खुरुमजरी मम्मी टीवी मणिपुर पाव मियंग ताबिबसिंगबु मोनालिसा मयंगबमना तरामना उक्तरी पाव संदोकना पिजरी मणिपुर की ओरिबा सिचुएशन असी लाक्सिंगबा ngamdaba सेंट्रल फोर्स लौथोकपिरो हाइना एमएलए आरके इमोना यूनियन होम मिनिस्टर अमित शाह दा तक्सिनख्रे था तरा मंगा तरा तरुक सुरकलाबा मणिपुर की कॉन्फ्लिक्ट असी लाक्सिनबनी हाइदुना सेंट्रल फोर्स लिसिंग हुम्फु हेना मणिपुर दा थाजिलक्लाबसु ngasi फावबो कुकी मिलिटेंट सिंगना लंदारकपदा येंगदुना लैरी मखोय की मथक्ता एक्शन लौखटपा ngamde लोइनना मणिपुर दा लैरिबा आसाम राइफल यूनिट सिंग असिसु मणिपुर मियाम अमदी गवर्नमेंट का कोऑपरेशन तौद्रे मरम असिदा थोकलिबा वायलेंस असी लोइसिनबा ngamdabani लैरिबा सेंट्रल फोर्स सिंग असी लौथोकपिदुना स्टेट फोर्स दा चार्ज सिनादुना मणिपुर दा शांति पुरकनाबा होनाहनबिरो हाइना अइबा जेरोल ओइना यूनियन होम मिनिस्टर अमित शाह दा पिसनख्रे लोइनना सु ग्राउंड रूल थुगाइरिबा कोकी मिलिटेंट सिंग असी सेंट्रल ग्रुप सिंग सेंट्रल गवर्नमेंट ना खुदकता सु हंतोकपियु अमदी यूनिफाइड कमांड असी स्टेट गवर्नमेंट दा पाहनदुना सिचुएशन असी कंट्रोल तौबिहनबियु लोइनना स्टेक होल्डर सिंग पुना फमिनरगा पॉलिटिकल डायलॉग अमा तौदुना परमानेंट अमदी पीसफुल सॉल्यूशन अमा पुरकनाबा सेंट्रल गवर्नमेंट ना होटनाबियो हाइदुना यूनियन होम मिनिस्टर दा तक्सिनख्रे मिचम प्रजा की मथक्ता चथरखिबा अटैक टेररिज्म की थौंग हाइना चीफ मिनिस्टर नोंथोमा बिरेना फोंदोरकली बॉम्ब अमदी ड्रोन सिजिन्नदुना मिचम प्रजा की मथक्ता चथरखिबा अटैक पांगद टेररिज्म की थौंग हाइना चीफ मिनिस्टर बिरेना महाकी सोशल मीडिया अकाउंट एक्स की खुथांगदा खंगलकली चीफ मिनिस्टर ना मखाताना हाइखिबदा असिगुंबा येलहौमीदा चथरक्लिबा हिंसा की ओइबा थबक थवोंगसिंग असी मणिपुर सरकार ना लाइन लौरोय अमदी मरम चाबा पाकुम पिगनी लमदम असिगी मियोइसिंग असिगी मरक्ता नुंगसिनदबा तोखाई तानिंगबगी वाखलोन की मायोक्ता अमता ओइना लेपकदबनी हाइना चीफ मिनिस्टर ना मखाताना फोंदोरखी इंडिया बांग्लादेश बॉर्डर दा नुपी मचा अमगी हसीबा हक्चांग लेरमले हाइरी इंडियन बांग्लादेश बॉर्डर ओरिबा नॉर्दर्न त्रिपुरा की उनाकोटी डिस्ट्रिक्ट लटियापुरा बॉर्डर आउटपोस्ट मयादा चही तरा तरुक्ता गायरिबी नुपी मचा अमगी असीबा हक्चांग लेरमबा बॉर्डर सिक्योरिटी फोर्स ना थेंगनरकपनी हाइरी पुलिस इन्वेस्टिगेशन की मतुंग इना सिरमलेबा नुपी मचा अदु कुलाउरा पुलिस स्टेशन मनुंग चनल लैबा मौलवी बाजार डिस्ट्रिक्ट की बांग्लादेशी नेशनल नि हारी महांगना सीदुना लैरमलेबा मफम असे इंडियन बांग्लादेश बॉर्डर दगी मीटर यांखैमुक लापना असी हक्चांग ओइदुना तादुना लैरमबा थेंगनरखिबनी हारी मखाताना फोरेंसिक एक्सपर्ट सिंग मफम अदुदा चंगसिंदुना थिजिनबा हौखिबगा लोइनना असी हक्चांग अदु पोस्टमार्टम की दमकता कैलासहर डिस्ट्रिक्ट हॉस्पिटल दा थमख्रे हाइरी सिरमलेबा नुपी मचा असी मीडिया खरगी रिपोर्ट की मतुंग इना बॉर्डर गार्ड बांग्लादेश बीजीबी ना इंडियन टेरिटरीज लांसिन नवा होटनबदा कापदा सीबा ओरंबा याय हाइना रिपोर्ट तौनरकली
Bharat Sarkarna paikhatlakliba Ek Pair Ma Ki Naam Plan for Murder campaign asigi manung chana ngasi National Service Scheme NSS Jiribam Unit amasung Jiribam College ki Maheru Singna Jiri College ki campus amadi Kadam Talakul gi mafam singda u char sing thaduna thoram asi pangtokre ngasi gi u char thabagi thoram aduda saruk yakhiba NSS Unit Jiribam gi Program Officer Okram Radhyasam na haikibada Thauram asibu mapung fahan bagi damakta Forest Department gi maikaidagi su uchar sing mating panglaktuna Juri College ki Maheru Singal loinana Oza sing amadi Forest Department gi miyoi sing yauna uchar marfu tararom thabak ngamki Bharat Sarkarna paikhatlakliba Ek Pair Ma Ki Naam gi campaign asigi Manipurda uchar yangkai Thabagi pandamda ngasi uchar thabak thauram asi taujabani haina phongdokhi Bharat Sarkarna paikhatlakliba Ek Pair Ma Ki Naam haiba campaign asigi makhada Jiri College gi campus amadi kadam talagi akoibada usra thabagi program pangthori haiba program asida Jiri College gi NSS unit amadi Forest Department na pangthokpa maroiba yamna Sobo program ni hai program sida satra satri sing college gi oja sing amadi Forest Department gi official sing laktuna usra 70 umbudra muk thaki haiba program si maroina Bharat na paikhatlakliba Bharat Sarkarna paikhatlakliba Ek Pair Ma Ki Naam gi matungina Bharat Manipur da September tha phawagi manungda usara lising lag yangkai thabagi pandam thamni haiba usara lag yangkai thabagi pandam si panthung asi yongna bidamakta Jiri College gi NSS unit amadi satra satri sing loina na oja sing loina na haiba program si pangthokpani Chureng Koreng Matrix Flight Night Championship title defend tokre hairi Indian Rhino haina sakhangnariba Manipur gi mixed martial art MMA fighter Chureng Koreng na haukiba August ki tang 38 da mahaki MNF Championship title defend tokre hairi handak Delhi gi Noida Indoor Stadium da thengnakiba championship contest adugi ani subar round da Koreng na mahaki lamba Kantharas Agasabu baithiba piduna Bantamweight category gi title asi mai pakna defend tokibani hairi ningsing bayai haukiba March ki tang 19 da pangthokiba MFN gi event amada Koreng na ahamba oina championship title fanglakibani loinana title loba matamda mahaki marebak Manipurda matam sangna chatharakliba irang asi loishinnaba hotnabiyo haina Prime Minister Modi gi pukning singsin ki Koreng na Asia Pacific Pro Bantamweight fighter listing amaga Chamaga Tarataret ki manungda Yangkai Taruk Suba ranked Leiri amasung Asia South Pro Bantamweight fighter Chamaga Suknang Mapan gi manungda ahum suba ranked Leiri Security Force na Kangpokpi District ki tongan ba mafamdagi yamlaba khula kya phagai Security Force na ching amasung tamda thiba humbagi thabak chathabada Kangpokpi District ki tongan ba mafamdagi yamlaba khula kya phagat pangamkre Kangsu Poland dagi 12-inch single bolt barrel rifle sara improvised mortar barrel mapan gelatin stick kun detonator kuntra fuse meter tara country mag rocket ani lead suit kg ani fire case Marfutara Mari, radio set mga, radio set charger mga, radio set adapter Mari, radio set spare batteries ani, plate yaudaba bulletproof harness Mari amasung helmet ama pagat pangamle hari amadi karambay paidaki drone ama pagat pangamle hari. Manipuri loan bu Assam gi district marida associate official language oina bakotnabada achauba thodang lokhiba mioi singi manungda ama oiriba Lakhipur gi MLA Sri Kausik Rai dangasi
Chingya Lekai Youth Club Amadi Chingya Lekai Merapaibi Lupna MLA Kausik Ragi Masagi Yumda Chatuna Lengyan Fianduna MLA Asipu Tagatpa Pongdokre Tagatpa Pongdokpagi Thoram Aduda Chingya Lekai Merapaibi Luki Secretary Ngangom Memcha Amadi Aday Member Sing Chingya Lekai Youth Club Ki President Secretary Sinam Kulab Amadi Aday Member Sing Amadi MC Ki Chairperson Mutum Rena Singh Su Saruyaki Thang ta loisang sana konung gi nipan suba mapokumon thoram thang ta sana konung gi sanglenda pa thoram aduda ining thau sana jawa leisemba angom ning thau angom porekton amadi langjing puren atopam ojendro thauburen thang ta loisang sana konung na mathang sina athoiba mithunglen sing oina saru yaki thoram gi manung channa thawaina pontha pikraba athoba singi mafamda minute amatumina leiduna ikai khumnaba utki thoram aduga mari leinana ining thau sana ja ba leisemba na fongdok kibada aikhoi gi miro na malem asida hingliba angba ngamliba asi ipa ipu singi thambiramba thangta gi mapal dagini haujik thengnariba lan asi maitai singna mayok na duna thengnaba ngamliba asi Jatki ipa ipu singi thauna lingjen yauba I marik kharada oirabasu yauba maram aduna mipung khudingmak mahai asi tamduna khangnaba hotnabada matam oire haiduna fongdorakli Manipur Police Control Room na thadorakpa cherol amada Manipur giting amasung tamda makhatana security forces na thiwa humbagi thabak chathakre haukiba pung kunmari asida National Highway 37 amadi National Highway 2 da lamdam siki tangai fadana chana thaknaba amadi pochai pusilakpa mathang sina gari chaniga kunmapan amadi yoraki Puba gari chathok jasin tauba yanaba security forces na kudong thiningai oiba mafam singda ngak senba ki thabak packet kra hairi Manipur gi ting amasung tamda punna checkpoint chama sukna hangtoktuna achat awong sing check taubada jingnaba miyoi chaniga kunithoi fagatuna wahung pahung chathaki hairi Singdada leiba taret suba Manipur Rifles ki posta ngarang numidang pung tarang mathorom tarakpa adwaida drone season aduna attack chatharakpada amang atakaya thokle hai drone bombing gi attack aduda post aduda leiba tongan ba mafam singda akai atoi khara thokpa natana security force singi so odre hairi Militant singna drone season aduna bomb thadarakpa pawada central force singna tumina karigi lekselibano haiba wahauda ba fongdoktuna Imphal East ki Sinam Yunam Kunau Yunam Patlau Sambai chi amadi kunrak pamna chi lakpa khoisaunaraba miyam na ngarang sagol mangda leiba kunipan suba Assam Rifles ki kemta thomjare drone season aduna miyam da attack taunaba bomb thadabagi thawong asi art strike kachap manaba thawong amani state amadi center government na akanba miyeng changduna hiram asida mara leiba sing akanba charak Pigadabani haina khunja singi dabi tauki Human Resources Development Society HRDS Project Zina Sinduna Free Campaign ki saruk ama oina Home for Girls Thamaiban Yumnam Lekai da leiba home asida su haudokre singna or from home student or farm student displaced student property line da leiba student singbo lemna mahai tambi baki thoram asi haudoki bani hairi free education campaign asi chathabagi maramdi asida leminariba lairaba imung sing amadi kana leijadraba mahairoi singdaki nungai afaba imung singi mahairoi singna afaba school da tambada natana ahenba loksingi damakta tuition tawbagi chatnabi asumna kana leijadraba singi damakta su project zina left ahenba loksing pinaba sinbani haina fongdorakli free education campaign asi khudong longning basingna project gi social media gi platform
contact tawbirakpa yagani. Manipur education system asida syllabus da aikoi gi Manipur history apunba mapung fana yaudaba amadi shiba aikoi gi athau sing mapung fana yahondaba asi lausing sing hapba haiduna syllabus da natana mahiroi singna khangba daka oriba basic education sing haibadi Manipuri history of Manipur heroes, child related India and culture na chingi matangda awareness oina basic education campaign asida piduna marebak nungsiba amadi hiram khudingda khangbam thokpa leifam thokpa lausing leiraba afaba generation ama semba haiba wakalonda project zina hodokibani hairi. Indian Red Cross Society Imphal East District Branch na sinduna fidam nafam oiraba title kaya laukraba artist singbo taramna okpagi thauram amada ngarang Manipur University gi canteen da pangthokre Bharat ka Amrit Kala saiba thauram aduda Benita Laistram amadi Robert Irom makoi anina saruk yaduna lamdam asige ina khullaba folk art amadi fizet leiteng kaya malem sinba thungna uhan bata natana makoigi haitoi singthoiba kaya utki well-read foundation West Bengal gi makhada National Remembrance Award panglak krabi Haziri Mayum Rosie Devina matam sangna social work amadi blood donation kaya tawrakpada natana script writing amasung yamna naha oina artist amadi direction gi lamdasu haitoi singthoiba kaya bu khangduna pirakibani hairi. Hyderabad mahaki nupi amadi angang hatlaba matung mathanta suicide tawjakre hairi haukiba thangja numita chahi nifu suraba nupa ama masagi nupi amadi macha anibo hatlaba matungda suicide tawraga sijakre hairi software professional oina thabak tawduna leiriba Venkatesh na online betting da achauba senfam ama mangkhiba maramna mathanta suicide tawna pawarip adu laukibani haina pawgi source amana hairi Jiji Metla Police na wahang pahung chathabada nupa asina suicide tawdringai mamangda mahaki mama mapada message ama tharamki amasung thaudo adugi matangda video record tawduna thamlamki hairi hairiba video asida online betting da paisa yamna mangkhre maram asina mahak suicide tawragani aduga karigumba matomtha sijarabadi mahaki nupi amari macha sing awaba mayokna haurani haiduna makoi busu halambani hai ki haina police ke source asina makhatari Manipur lengak na santi hanjilakle haina haraga Khanghaudana Imphal West ki Kautruk amadi atei chingkhong chinyada leiriba maitai gi khulsingda kuki militant sina don sizinaduna bom thadaraktuna akanba maungda maitai micham miyam singda landaraktuna maunaha ama sikiba amadi atei miyoi sing kayabu aso apa nanghankiba thawong adupu yaningdaba phongdoktuna ngarang numidang athengbada Bisnupur district headquarter da masing yamlaba maira khongsat chatki maira khongsat aduda micham miyamda drone sizinaduna bom thadad ba yaningde kuki su laktokadabani kuki terrorist sing Manipur gi laimaidagi tumna muthatkadabani long live Manipur gi apunbagi ngamkai kai bayaroi state force da sakti piu haiba kholau kya su lauki bal women wings ki vice president and bimolana phongdokhi bada central forces sing laina kuki singna don sizinaduna bom thadaduna micham praja sing bo hatliba asi security advisor DJP
DGP amadi Central Government leitre haibaga chap manai maram asina micham prajabu hatliba ase Indian government na hatlanbani haiba asi mayek lairaba khudamni haiki Indian government amadi Manipur government condemn tawi Prime Minister Home Minister Amit Shah Manipur ki Chief Minister Security Advisor DGP moral ground da fam thada o Manipur da hojik lairiba Central Forcing changba chaba tingna bani Manipur da laira tana bani halan kro haiki India government na athuba matamda lekhai ka biu set force support biu masi bobule set force support bi dip se masi da tak padi India government na baitai ase tumna sigra juno hat khajuno hai bagi thong ni hai ba se Bisempur akoi ba apun baluk bana masi India government da condemn tauri amadi Manipur gi CM da condemn tauri irang neme haraga kautukta kari da tawba muta hayeng na kadai da tawkani hangtin na kadai tawkani khangda banina akoi haujikti kuki na ngame kuki na halasunu maitai na ngame maitai na halasunu akoi central force sing loi logho biro state force sing jiga mama oi ba khoi sing jiga Manipur se kanjarage aroi bada amukhana Manipur pau Manipur ki oriba situation asi laksinba ngamdaba Central Forcing langthokpiro haina MLA RK Imona Union Home Minister Amit Shah da taksinkre Micham Prajagi mathakta chatharakhiba attack terrorism gi thawongi haina Chief Minister Nongthomam Birena phongdorakli amadi Indian Bangladesh border da nupi macha amagi asiba haksang leiramne hairi Hawjiki oinadi Mami TV na santokjaba news matang asida lusinjari makha taba pawi damakta miyeng thaduna lebiyu Lana thoram taibang panda ekoi khwai khuding makki irakta tinbiramba chongtham nongdreng khomba khangan bana magi nungsi jaraba imung manung sagai natai marup mapang khwai punamak pu thadoklam laga haukhiba chaichat kunmanga thanipan nishingani supna kunmari in kumja thawan gi kunmathoi ni panba nomaijung nimita mapu ki lekonda leirang lenam oina tinkhre Lagliba Chaishat Kunmapan Thanipan Nishingani ka Supna Kunmari in Kumja Thawangi Kuntarukni Panba Yai Forever Koro Numit Sida Mangani Laihun Tamjaraga Lagliba Chaichat Mari Thamapan Nishingani ka Supna Kunmari in Kumja Langbangi Noma Panba Yai Forever Koro Yumchakaishin Numita Lana Thoram Thokle Numita Sida Laikhidrabagi Yaibina Mapu Magi Lekonda Ingna Chikna Lairunabagi Damag Taibang Panbu Sembiriba Mapu Magi Minkai Sak Sonjabaga Luinana Ngamjaba Hirang Leirang Karadang Kachagadauri Numita Sida Ahalaman Marup Mapang Amadi Iche Ichal Kwai Kibikna Matam Chana Lingbiraktuna Mapu Ki Minkai Sak Sonjabagu Tabinabagi Damakta China Leirang Lehun Sinna Paujinjari China Leirang Lehun Sinna Paujinjabagi Ayon Arak Kibik Ngakbigani